mayampuno putaram noksari mobile phone amadi computer na singbada dark mode sinabana mit ki damak hena kana hanbara habi hiram asida pawdam ama taminasi mobile phone computer amadi tablet na singba ayam device singi default settings asi angoba background da amuwa mayek thogan ba asini asiguma device sing asi dark mode ta thamba hairagadi amama background da angoba mayek thogan ba adubuni dark mode sinabagi pandamdi blue light te expose tobagi sang hanthana ba amadi matam sang screen da yengbadagi mit chok thak bagi thawong bo hanthan bani adubu dark mode sinabana hairiba kana basing asi phangi haibagi mayek sengba evidence ti leite hairi dark mode ki maram da samlapa khara makha da pizeri dark mode sinabana haksel go kana ba phangbara haiba khangnawi damak blue light na khoi gi mitta effect tobagi mawong adu ningsing ba mathau tagani aikoina painai screen device singdagi blue light wave sing thaktoroi adubu blue light haibasi maroina numitagi laktuna aikoi gi atmosphere da sai thorai amadi atiyabu sangbana ba masu ohelli hairiba wave sing asina mangal ge topa masu singdagi energy hena yawi amadi aikoi gi brain da nungthil gi matamni haiba khanghalli hauzik blue light hena expose tobagi side effects sing khangba horopada ngai ringai da mangal asina aikoi gi mit pu samamna ba pokhaliba karigino haibadu wakhala lamsin ba ngami dark mode promote tawba miyoi singna karigba matamda claim tawi madudi tumlamdai gi matamda dark mode sinabana thuna tumhanbada mateng pangi amadi matam hena sangna tumhanbada su mateng pangi masigi maramasi theory gi wenadi nimidangi matamda default screen settings na aikoi gi mitpu screen gi ahenba blue light expose tawhalli masina aikoi gi circadian rhythm da akaiba pi amadi melatonin puthokpa thingzilli melatonin haibase aikoi gi haksang bu tumba matam yaure khangnaba hormone aduni maroina mai mamaka amada leiba matamda dark mode sinabana screen da thokpa mayek pabadasu hena nuai halli blue light ki chang hantharakpa aduna yamna nganba mangalga mari lenaba mit chok thaba amadi mit thakatpagi chang chu hanthalli haireba blue light amasung mit ki matang da pireba theory asi research na saingak piba natraga expert opinion na support to natti American Academy of Ophthalmology na hairi madudi digital eye strain haibasi aikoina digital device sing sinabagi mawong aduna thogan bani matam punamakta device sing adudagi tholakpa blue light aduna thogan bani haiba leite dark mode amadi atopa blue light filter tawnaba solution singna blue light exposure hanthanbara haibagi matangda sathaba study singi warosin piba ngamdri adomoramak dark mode namit chokthan badagi sleep rhythm da hena effect tawba yai hairi dark mode miwabagi tumthaba ngambagi pangal da piba saithengi matangda akakna research khara tawkhiba leire Pumja lisingani ka tarama panda chathaki Apple ki dark mode settings ki study amada tumlamdai matamda makhoi ki iPad ta night shift sijinaba miyoi singa sinadaba miyoi singi marakta melatonin puthokpagi changda thoidokpa khenaba phangma ngamkiti study dagi author singna makhata na hairi madudi night shift khaktangna di circadian rhythm restore tohonma ngamloi device atu ki brightness lithaba haibasisu sab manaba natraga hena maroi hairi American Academy of Ophthalmology na device ki langkhatpagi sang asi brightness ki sang hanthanbaga loinana dark natraga night mode thamnaba su recommend tawri blue light amasung aikhoina tumthakibada sangba matamgi marakta kariguma mari khara leinaramgani haina research karna suggest tawri kumjali singni ga taratreta chathakiba apikpa study amata masage device ta blue light filter tawnaba software sinaba miyoi singa sangdamnabada tumlamda gi heng mamangda smartphone da game sanabana tumthabada kuina sangbagi sang henba thingnaki aroibada ngasi ki pawdam gi video yengbirba punumak pu thagatchari